ngasi assembly mifamda jirawada PWD minister Govindas Konthojamna inquiry committee ama semnaba house ta thamki wafam adu support tawi adubo house ta saruk yadaba members mu inquiry committee ke member mato karamna hapsalibno haina Manipur Pradesh Congress committee ke president Kaisa Mega Chandrana phongdokhre wafam asi August 8 da pangthokkiba assembly mifamda opposition MLA singna pukhatkiba wafam house on reject torokpaga mari lainana Congress ke MLA manga ama assembly te ko walk out tokhibagi matangda clarification pibaga mari lainana BT road chalaiba Congress wawan da pangthokkiba Pauki mi from the phongdokhre Mangna makhatara dun hai Kundra from ACK MLA TH Lokesorna House the MLA Tagi Oba Secret Sitting from the Manipur Toliba issue a Sigi Matang the Amatoina. Kanaduna Losina Puhaki Wafam speaker na Pakum Amata Pirakana reject okay. Masiam na Lapotibane, Palibalenga Asinasu India Prime Minister Unana Bakiara Hanna Nabada Unava Funkide opposition parties in the Su Unanabo Nabada Yarakide. Tatara Mangachum Chataralibalana Si Losina Loshinanaba Lady by MLA Puna Union Government the Earth Stonaba Chero Hazim Patanatana House Breville the move with the Suyarak notice to decline to okay. Masisu Yamna Labotibne, Lengaki core issue the table the Tamlaga, Kananaba House the Tamlaga Puna Kanasi Hyper Wafam Sutamke. Instead of the central government, Tanaraga concrete over road map Ama PBO Hyper saying as double engine gate, Lenga Natabidan Lady, Congress Party. Na pukhalak pa wafam kudimak politics to na te lan na uhan na bahon na bigano haiba wafam su thamke loina na nga si Arobe Assembly mi fangamari laina na Congress MLA mga na speaker da aiba serot amasu pisin kray Honorable Minister na zero award thambi ki bedudi madu ona tainabra hani khali munna mamangi recording sing to leina biu haiduna thamjaningi aina loisin darakpada ngasi aikoina ngasi gi sitting chu yaokhidre ngan ira Friday gi adugi atusu some akoigi procedure akoigi proceeding khara workout tawjakhi badugi maram madugi honorable speaker ra I boy nei khona akoigi nuaitaba akoigi voice ignore tawbiba adagi lebak sigi chu khana se yade haiba akona thangachaba point ahum mari khana se yade haibadugi damakta ngasigi sitting chu yaudabani haidana honorable speaker ra aikoina ngasi ai basi oina pisinjabani madugi damakta khoi press and media gi amasung Manipur gi lebak parja myam da ngasi congress na kari gi damakta sitting si yaudri no session si loibo yaudri no haibadudi adugi matang da hangabadi haidana aikoina congress party na madugi wafam si myam thamjabani